Hello everyone. Ngasidi ngahaktangi role Botanic Gardens Melbourne da leibada koiminarusi. Sigi garden se Melbourne gi cultural life ki part oibase 170 years muk sure. Hozik se Southern Hemisphere da summer matamne u wa yamna green oiba adi uchek macha sing po'aga chawbada spring da po'aga hozik kitang chawkhalakpa matamne yamna variety uba phangani adu ngahtang yengminarusi. Sida uriba uchek macha se rainbow lorikeet kawe tenawagi type amane. Sidaisa gum tree gi makhan moigi flowers se sigi se athumba mayam du moi charaga lei. Sigi se moigi full size da 30 centimeter mong oibane. Aduga hozik se moigi adulthood ki hek haurakpa matamneba. Moigi usually sidaisa leiba bird mayam se September, August, October adai sidaisa marum kokneyeba. Adai hozik November, December sina moigi adulthood changakpa matam sineba. Moi mayam se punjalaga yam langba khatpa uchek oye chek ana mayam sigi red ki flowers hatpa uze sigi se sidaisa yam pa me moi mayam punjalaga size ama khatang ubay wane. Adu sigi tree size na mayam manungda punjalaga lay aduga moigi chattering screeching tawba mayam se pulap adumani yam lange laping adige dum taba phangne. Botanic Garden se city gi hek manakta leibane. Se u mayam se sai gi yam thina wangba chahi lising pharba mayam lay se manung se sigi se 1846 da establish tawgibaneba Melbourne da. Adagi more than 8500 plant species lay says aduga wildlife sine animals ka insect ka habitat oye turtles, fish, eel, frogs, possum and amasulay local bats adagi 50 species of birds neba says lay se black swan gasulay adagi cockatoo sulay adagi sida uripsina nganu makhan namaneba. Sigi nganu sisu lake maya lake achawbam lay ornamental lake tharo thamban hauba adugi mafam dugi manakta neba sigi se seiza nganu mayam se adum moi machinjak charaga adum leijai adum mina su naksanbada kasumta tawdre moi ado koi swagi law gi matung ina achapot thabadi adi moi gi natural habitat to preserve tawnaba yarangai hotnei moi gi natural moina chajabado adum hainanaba adumaina seiza record tawbada ma kaimta chendrise. Tumdoi kanna hotnari mamitse amuk pang amuk oisan makhong nam se tumme moise. Kitang chatlaga ornamental lake anama leire seiza ai ngasi se swan sing yengning bane do swan sing matei manawga machaga do leiramdre moi kadai nomda tummi male ayuk nganta chatpaneba. Ado atopa birds ti am leirame. Sigi ornamental lake se giant water lilies kazu hawe amumuk satlaga nungdang amakatang satlaga amuk mase wither tawgi ado hojikide tharo akoina sum toina uba tharo do satle thambal singsina kaya satri thambal na February adaida main peak matam oye aduga seiza atay seiza uriba amuba iroiraga leisina moorhen kawe moise yen dawna tawe aduga adum asaida lake manakta adum moise machinjak tin aduda pharaga le aduga isingdasu asmaina adum iroibyam kalle aduga iropaga manungdasu sigi tharogi stem gumbase asisu yam chaye moise.
ꯁꯤꯗꯩꯁꯤꯅ seagullꯅꯤ. ꯃꯣꯏꯁꯦ ꯄꯥꯏꯔꯒ ꯑꯌꯥꯝꯕꯅ ꯂꯩꯌꯦ. ꯑꯗꯨꯒ ꯁꯤꯗꯤ ꯃꯣꯏ ꯉꯁꯤꯁꯤꯗꯤ ꯇꯨꯝꯕ ꯍꯧꯒꯠꯅꯤꯡꯗ꯭ꯔꯤꯉꯩꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯑꯗꯨꯒ ꯃꯣꯏꯗꯤ ꯕ꯭ꯔꯦꯗꯀꯨꯝꯕ ꯃꯤꯅ ꯆꯥꯕ ꯆꯤꯟꯖꯥꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦ. ꯂꯥꯛꯑꯒꯁꯨ ꯆꯥꯏ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛ ꯉꯜꯂꯤꯕꯒꯤ ꯃꯣꯏꯁꯦ ꯇꯨꯝꯗꯅ ꯂꯩꯔꯤꯅꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯇꯤꯔꯣꯝꯗ ꯃꯤ ꯌꯥꯝ ꯂꯩꯕ ꯖꯒꯥꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯗꯕꯅꯦ ꯃꯣꯏ ꯆꯥꯕ ꯊꯛꯄ ꯇꯧꯕ. ꯑꯗꯩ ꯁ꯭ꯋꯥꯏꯗ ꯄꯤꯛꯅꯤꯛꯀ ꯂꯥꯛꯄꯁꯤꯡꯁꯨ ꯑꯗꯨꯒꯨꯝꯕꯗꯩꯁꯨ ꯂꯨꯝꯃꯒ ꯄꯥꯏꯁꯜꯂꯒ ꯆꯥꯊꯣꯛꯄꯅꯤ. ꯄꯥꯔꯛꯁꯦ 7:30 AM ꯍꯥꯡꯕꯅꯦ. ꯑꯗꯨꯏ ꯃꯃꯥꯡꯗꯒꯤ ꯍꯥꯡꯕꯁꯨ ꯌꯥꯎꯋꯦ. ꯁꯝꯃꯔꯗꯗꯤ ꯉꯟꯅ ꯑꯗꯨꯝ ꯁꯟꯔꯥꯏꯖꯇꯣ ꯉꯟꯕꯅꯤꯅ. ꯑꯗꯨꯒ ꯂꯣꯟꯕꯅ 7:30 PM ꯂꯣꯜꯂꯦ, ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯇꯣꯞꯄꯒ ꯂꯩꯇ꯭ꯔꯗꯤ. ꯍꯧꯖꯤꯛꯁꯦ ꯊꯝꯕꯥꯜꯒꯤ ꯃꯇꯝꯁꯦ ꯌꯧꯗ꯭ꯔꯤꯌꯦ. ꯄꯣꯝꯕ ꯈꯔꯗꯤ ꯍꯧꯔꯦ. ꯑꯗꯣ ꯈꯔꯗꯤ ꯑꯗꯨꯝ ꯁꯥꯠꯂꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯁ꯭ꯄꯣꯔꯥꯗꯤꯛ ꯑꯣꯏꯅ ꯃꯔꯛꯇ. ꯑꯗꯣ ꯑꯦꯛꯆꯨꯋꯦꯂꯤ ꯊꯝꯕꯥꯜ ꯄꯨꯔꯥ ꯁꯤꯒꯤ ꯂꯦꯛꯁꯦ ꯊꯝꯕꯥꯜꯅ ꯊꯟꯕ ꯃꯇꯝ ꯑꯃ ꯂꯩꯌꯦꯕ. ꯑꯗꯨꯗꯤ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯗꯥꯏꯗ ꯇꯥꯕꯅꯦꯕ. ꯁꯤꯁꯤꯗ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯂꯣꯇꯁ ꯉꯥꯛꯇꯅ ꯐꯨꯜ ꯑꯣꯏꯗꯣꯏꯅꯦꯕ. ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯒꯤ ꯂꯣꯇꯁ ꯁꯤꯖꯟꯗꯣ. ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ. ꯁꯤꯒꯤ ꯄꯥꯔꯛꯁꯦ ꯁꯤꯖꯅꯦꯜ ꯑꯣꯏꯅ ꯂꯩꯁꯦ ꯄꯪꯁꯤꯟꯗ ꯁꯤꯜꯂꯦ. ꯑꯗꯨꯒꯤ 1 week or 1 month ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯈꯦꯠꯅꯔꯒ ꯆꯠꯄꯁꯦ ꯁꯨꯝ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯅꯔꯤꯁꯦ ꯑꯗꯨꯝ ꯍꯣꯡ ꯂꯩꯔꯝꯃꯤ. ꯂꯩꯁꯦ ꯑꯅꯧ ꯑꯅꯧꯕ ꯁꯥꯠꯄ, ꯑꯃ ꯁꯤꯔꯒ ꯑꯃ ꯁꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ. ꯑꯗꯒꯤ ꯎꯒꯤ ꯃꯅꯥꯒꯤ ꯃꯆꯨꯁꯦ ꯑꯣꯟꯕ ꯑꯗꯨꯃꯥꯏꯅ. ꯑꯗꯒꯤ ꯎꯆꯦꯛꯀꯤ ꯀꯩꯅꯣꯁꯨ ꯃꯥꯏꯒ꯭ꯔꯦꯇꯔꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯇꯝ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯍꯣꯡꯉ ꯂꯩꯌꯦꯕ. ꯁꯨꯃꯥꯏꯅ ꯁꯤꯇꯤꯒꯤ ꯃꯔꯛꯇ ꯌꯥꯝ ꯆꯥꯎꯅ ꯁꯨꯃꯥꯏꯅ ꯊꯝꯃꯤꯁꯦ ꯊꯥꯏꯅꯒꯤ ꯎ ꯃꯌꯥꯝꯒ ꯄ꯭ꯔꯤꯖꯔꯞ ꯇꯧꯔꯒ ꯑꯆꯧꯕ ꯂꯩꯔꯤꯁꯦ. ꯁꯤꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ. ꯃꯤ ꯃꯌꯥꯝ ꯋꯥꯛꯀꯤꯡꯒꯤ ꯅꯨꯡꯇꯤꯒꯤ ꯃꯌꯥꯝ ꯂꯥꯛꯑꯦ. ꯑꯗꯨꯁꯨ ꯑꯦꯔꯤꯌꯥꯗꯣ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯃꯤ ꯃꯌꯥꯝꯗꯣ ꯀꯩꯁꯨ ꯊꯦꯡꯅꯗꯦꯕ. ꯍꯧꯖꯤꯛ ꯁꯤ ꯀꯅꯥꯝꯇ ꯎꯗ꯭ꯔꯤꯁꯦ ꯁꯤ ꯃꯤ ꯂꯩꯇꯕ ꯅꯠꯇꯦꯕ. ꯆꯥꯎꯕꯁꯤꯗ ꯑꯦꯔꯤꯌꯥ ꯃꯐꯝ ꯖꯒꯥꯗ ꯃꯤꯗꯣ ꯆꯠꯅꯈꯤꯕꯩꯅꯦꯕ. ꯑꯗꯒꯤ ꯁꯤꯒꯤ ꯏꯁꯤꯡꯒꯤ ꯃꯈꯣꯟ, ꯑꯗꯒꯤ ꯅꯨꯡꯁꯤꯠꯅ ꯎꯁꯤꯡꯗꯣ ꯍꯨꯝꯖꯤꯜꯂꯀꯥꯟꯗ ꯃꯅꯥꯁꯤꯡꯒꯤ ꯃꯈꯣꯟ ꯀꯩꯀꯥ ꯇꯥꯕꯗꯣ ꯑꯗꯨ ꯌꯥꯝꯅ ꯀꯥꯃꯤꯡ ꯑꯣꯏ. ꯑꯥꯗ ꯁ꯭ꯀꯥꯏ ꯍꯥꯏ ꯕꯤꯜꯗꯤꯡ ꯃꯌꯥꯝ ꯎꯔꯤꯁꯦ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯅꯛꯑꯦꯕ. ꯁꯤꯇꯤꯒ ꯃꯔꯛꯇ ꯑꯗꯨꯝꯅꯦꯕ. ꯑꯗꯒꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯩ ꯈꯤꯇꯪ ꯆꯠꯂꯒ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯖꯒꯥ ꯑꯃ ꯂꯩꯌꯦ. ꯈꯤꯇꯪ ꯀꯨꯝꯊꯩ, ꯁꯤꯔꯤ ꯊꯥꯛꯇ ꯇꯧꯔꯒ ꯈꯔ ꯀꯨꯝꯊꯩꯑꯦꯕ. ꯁꯤꯗꯩꯁꯤꯗ ꯃꯦꯟ ꯃꯦꯗ ꯋꯥꯇꯔꯐꯣꯜ ꯑꯃ ꯂꯩꯌꯦ. ꯁꯤꯒꯤ ꯖꯒꯥꯁꯦ ꯁꯤꯀ꯭ꯔꯦꯠ ꯒꯥꯔꯗꯦꯟꯅꯦꯕ. ꯊꯥꯏꯅ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯂꯩꯕꯗꯣ ꯑꯗꯨꯏꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯦ. ꯑꯗꯣ ꯁꯤꯒꯤꯁꯦ ꯋꯥꯇꯔꯐꯣꯜ ꯃꯆꯥꯁꯦ ꯁꯤꯒꯤ ꯃꯈꯣꯟꯁꯦ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯆꯪꯒꯤꯀꯥꯟꯗ ꯁꯤꯇꯤꯗꯒ ꯅꯛꯑꯦ ꯈꯣꯠꯂꯦꯁꯦ ꯀꯔꯤꯝ ꯈꯪꯗꯦꯕ. ꯁꯤꯒꯤ ꯃꯈꯣꯟꯁꯤꯗꯪ ꯇꯥꯏꯌꯦꯕ. ꯑꯇꯣꯞꯄ ꯅꯪꯒꯤ ꯑꯋꯥꯕ ꯀꯩꯀꯥꯁꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯗꯕꯅꯤ. ꯁꯤꯁꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯑꯥꯏꯁꯣꯂꯦꯇꯦꯠ ꯑꯣꯏꯌꯦꯕ. ꯅꯦꯆꯔꯒ ꯅꯪꯒ ꯈꯇꯪ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯧꯋꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤ ꯃꯐꯝꯁꯦ. ꯑꯩꯒꯤ ꯋꯥꯟ ꯑꯣꯐ ꯗ ꯐꯦꯚꯔꯦꯠꯁꯅꯦ ꯁꯤꯇꯤꯗ. ꯆꯔꯥꯡꯒꯤ ꯃꯈꯣꯟ, ꯑꯗꯒꯤ ꯃꯔꯛꯇ ꯍꯩ ꯅꯣꯡꯅꯥꯡ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯨꯝ ꯇꯥꯔꯛꯑꯦ.
ꯃꯥꯎꯟꯇꯦꯟ ꯃꯔꯛꯇ ꯆꯠꯄꯒ ꯑꯗꯨꯝ ꯑꯗꯨꯒꯤ ꯐꯤꯂꯤꯡꯗꯣ ꯂꯩꯍꯜꯂꯦ ꯁꯤꯁꯤꯗ. ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯁꯤꯗ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ. ꯈꯔ ꯆꯪꯉꯨꯔꯒꯦ ꯑꯃꯨꯛ ꯃꯅꯨꯡꯗ ꯀꯩꯀꯩꯅꯣ ꯐꯖꯕ ꯌꯦꯡꯅꯕ, ꯑꯅꯧꯕ ꯂꯩ ꯊꯤꯔꯨꯒꯦ. Bye guys.